Russia hꯥꯏꯔꯤꯕ country ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ USA ꯑꯃꯁꯨꯡ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯤꯕ ꯑꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯕ꯭ꯔꯣꯗꯣꯚꯤꯁ꯭ꯇꯤꯛ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜ ꯑꯁꯤ ꯈꯛꯇꯃꯛ ꯂꯣꯟꯆ ꯇꯧꯕ ꯑꯁꯤꯅ ꯑꯣꯏꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ USAꯅ ꯂꯧꯔꯛꯂꯤꯕ ꯔꯣꯜ ꯑꯁꯤꯗ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯁ꯭ꯇꯦꯖ ꯑꯃꯗ ꯍꯧꯖꯤꯛ ꯔꯁꯤꯌꯥꯟ ꯁꯥꯏꯠꯇꯒꯤ ꯄꯨꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯑꯣꯏꯔꯕ ꯕ꯭ꯔꯣꯗꯣꯚꯤꯁ꯭ꯇꯤꯛ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜ ꯑꯁꯤ ꯂꯣꯟꯆ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ USA ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯛꯄ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯥꯏꯟ ꯇꯧꯔꯛꯈꯤꯕ ꯄ꯭ꯂꯨꯇꯣꯅꯤꯌꯝ ꯃꯦꯅꯦꯖꯃꯦꯟꯠ ꯑꯃꯁꯨꯡ ꯗꯤꯁꯄꯣꯖꯤꯁꯟ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯝꯅ PMDA ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯗꯒꯤꯁꯨ ꯑꯦꯛꯖꯤꯠ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯑꯃꯗ US ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯣꯜ ꯋꯥꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯁ꯭ꯇꯦꯖ ꯑꯗꯨꯗ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯂꯥꯟꯖꯥꯎ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯨꯠꯍꯟꯕ ꯌꯥꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯁꯥꯏꯟ ꯇꯧꯅꯔꯝꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯀꯌꯥ ꯑꯃ ꯇꯞꯅ ꯇꯞꯅ ꯃꯥꯡꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯎꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯨꯛꯅꯔꯛꯄꯗꯒꯤ USA ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯀꯣꯜ ꯋꯥꯔꯒꯤ ꯑꯣꯏꯕ ꯏꯔꯥ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ USꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯣꯅꯥꯜꯗ ꯔꯤꯒꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯤꯀꯤꯇꯥ ꯈꯔꯁꯦꯚ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯏꯟ ꯇꯧꯅꯔꯝꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯉꯝꯈꯩ ꯌꯧꯒꯗꯕ ꯃꯐꯝꯁꯤꯡꯗ ꯊꯝꯅꯗꯕ ꯑꯗꯨꯒ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯣꯡ ꯔꯦꯟꯖꯀꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯀꯦꯄꯦꯕꯜ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯗꯦꯕꯂꯞ ꯇꯧꯕ ꯂꯦꯞꯅꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯝꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯛꯖꯤꯠ ꯇꯧꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ US ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯗꯕꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯇꯦꯟꯁꯟꯁꯤꯡ ꯑꯁꯤ ꯋꯥꯡꯈꯠꯅꯔꯛꯇꯨꯅ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯤꯕ ꯑꯃ ꯂꯩꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯑꯁꯤ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ USA ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯝꯞꯅ ꯊꯝꯕ ꯀꯟꯗꯤꯁꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯂꯛꯂꯤꯕ ꯀꯟꯗꯤꯁꯟ ꯑꯅꯤ ꯑꯁꯤꯗ ꯌꯥꯝꯅ ꯃꯨꯛꯅꯔꯛꯄꯒꯤ ꯃꯇꯝꯗ ꯃꯥꯂꯦꯝ ꯑꯁꯤꯅ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯈꯨꯠꯂꯥꯏ ꯑꯃꯈꯛ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯦꯛ ꯂꯥꯛꯄꯒ ꯇꯨꯡꯑꯣꯏꯅꯅ ꯑꯃꯨꯛ ꯃꯃꯥꯡꯗ ꯂꯣꯡ ꯔꯦꯟꯖ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯃꯤꯁꯥꯏꯜꯁꯤꯡ ꯊꯝꯅꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯗꯒꯤ ꯊꯣꯛꯅꯈꯤꯕ ꯑꯗꯨꯒꯨꯝꯅ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯍꯧꯖꯤꯛ ꯑꯁꯤꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯁꯥꯕ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯆꯪꯂꯤꯕ ꯄ꯭ꯂꯨꯇꯣꯅꯤꯌꯝꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯊꯝꯗꯅꯕ ꯑꯅꯧꯕ ꯗꯦꯕꯂꯞ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯗꯒꯤꯁꯨ ꯑꯃꯨꯛ ꯊꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯂꯥꯛꯂꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗ ꯑꯃꯅ ꯀꯝꯃ꯭ꯌꯨꯅꯤꯖꯝꯒꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥꯗ ꯑꯃꯅ ꯀꯦꯄꯤꯇꯦꯂꯤꯖꯝꯒꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥꯗ ꯕꯦꯁ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯕ ꯀꯣꯜ ꯋꯥꯔꯒꯤ ꯑꯣꯏꯕ ꯏꯔꯥ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯂꯝꯖꯦꯜꯁꯤꯡ ꯇꯥꯟꯅꯈꯤ ꯀꯣꯜ ꯋꯥꯔꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝ ꯇꯥꯟꯅꯕꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯋꯦꯄꯟ ꯀꯌꯥ ꯑꯃ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯗꯦꯕꯂꯞ ꯇꯧꯕꯗ ꯅꯠꯇꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯁꯦꯝꯕꯗ ꯃꯔꯨꯑꯣꯏꯅ ꯆꯪꯂꯤꯕ ꯄ꯭ꯂꯨꯇꯣꯅꯤꯌꯝꯒꯤ ꯑꯣꯏꯕ ꯋꯦꯄꯟ ꯒ꯭ꯔꯦꯗ ꯑꯣꯏꯔꯕ ꯄ꯭ꯂꯨꯇꯣꯅꯤꯌꯝ ꯀꯌꯥ ꯑꯃꯁꯨ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯛꯈꯤ ꯑꯗꯨꯕꯨ 1992ꯒꯤ ꯑꯣꯏꯕ ꯃꯇꯝꯗ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯅ ꯀꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯜ ꯋꯥꯔ ꯑꯁꯤꯗ USAꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯄꯩꯁꯤꯟꯅꯔꯝꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯇꯅꯕ ꯃꯔꯨꯑꯣꯏꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯅꯕꯒꯤ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ 2000ꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯂꯨꯇꯣꯅꯤꯌꯝ ꯃꯦꯅꯦꯖꯃꯦꯟꯠ ꯑꯃꯁꯨꯡ ꯗꯤꯁꯄꯣꯖꯤꯁꯟ ꯑꯦꯒ꯭ꯔꯤꯃꯦꯟꯠ PDMA ꯍꯥꯏꯔꯤꯕ ꯑꯁꯤ 2000ꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯨꯏꯅ ꯈꯟꯅꯔꯒ ꯁꯥꯏꯟ ꯇꯧꯅꯔꯕ ꯃꯇꯨꯡꯗ 2011ꯗꯒꯤ ꯆꯠꯅꯕ ꯍꯧꯈꯤꯕꯅꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯒꯤ ꯀꯣꯜ ꯋꯥꯔꯒꯤ ꯑꯣꯏꯕ ꯃꯇꯝꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤ ꯑꯣꯏꯔꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃ ꯁꯥꯕ ꯌꯥꯔꯕ ꯄ꯭ꯂꯨꯇꯣꯅꯤꯌꯝꯁꯤꯡ ꯑꯁꯤꯕꯨ ꯂꯪꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯅꯈꯤ ꯃꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯅ ꯂꯥꯟꯐꯝ ꯑꯃ ꯁꯣꯛꯅꯔꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯅꯕ ꯑꯃ ꯂꯩꯔꯕꯅꯤꯅ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯅ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ 34 ꯃꯦꯇ꯭ꯔꯤꯛ ꯇꯟ ꯑꯣꯏꯒꯗꯕ ꯄ꯭ꯂꯨꯇꯣꯅꯤꯌꯝꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯃꯥꯡꯍꯟꯅꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯔꯨꯑꯣꯏꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕ ꯅꯣꯟ ꯄ꯭ꯔꯣꯂꯤꯐꯦꯔꯦꯁꯟꯒꯤ ꯑꯣꯏꯕ ꯏꯐꯣꯔꯠꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯀꯥꯏꯊꯔꯛꯂꯤ ꯃꯃꯥꯡꯒꯤ ꯑꯣꯏꯅ ꯂꯣꯡ ꯔꯦꯟꯖ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯅꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯀꯥꯏꯊꯔꯛꯄ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ PMDAꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯁꯨ ꯃꯃꯥꯡꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗ ꯁꯦꯡꯁꯟ ꯊꯝꯖꯤꯜꯂꯛꯄ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯗꯤꯁꯄꯣꯖꯒꯤ ꯑꯣꯏꯕ ꯃꯦꯊꯗ ꯑꯁꯤꯗ ꯑꯍꯣꯡꯕ ꯈꯔ ꯄꯣꯔꯛꯄꯗꯒꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯦꯇꯣ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯑꯦꯛꯁꯄꯥꯟ ꯇꯧꯔꯔꯣꯏ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯇꯧꯊꯣꯔꯛꯄꯒ ꯂꯣꯏꯅꯅ
नौना लाक्लिबा खोंथांसिंग असि येंगदुना हाइरिबा एग्रीमेंट असिदगी मखोय असि सस्पेंड तौदुना अदुमक थमखिबनी अदुबु हंदकी ओइना नौना लाक्लिबा matang asidadi suspend tauba khakna tan hairiba agreement asi mapung fana terminate taukrabani amuk hanna hairiba agreement asida resume tauba yabagi oiba process adu leiroidori hauji malem asigi mafam kya amda thokliba conflict kya ama lanfam macha macha sing asi magi oiba mafam sing da thokpa regional gi oiba conflict amadagi hendoktu ngasi asi amaga loina conflict sing asi mari leinaraktura yamna chawba lanfam amagi maikei de lepa leitena changsilakli Hauzik Iran hairiba country asigi maikei digi makoigi oiba ICBM ama develop taunaba amasung nuclear weapon ama develop taunabagi damak thonariba asida kariguma mai pakiba taragadi Israel hairiba country asigi existence ta yamna chawbu threat ama lakani maram aduna susoi soidana thugaigani kaidongda mai pakaloi haibigi oiba warning sing tawrakpadagi Iran kariguma makoida attack hek lakpa taragadi US bu oigera Israel bu oigera chapchaba pakum pigani achawba lanfam ama thengnagani haibigi oiba wafam sing phongdoktuna leiribani Masigumlaba matam asida Russia hairiba country asiga China ga pullaba matungda Iran gi oiba anoba grouping ama semduna yamna kanna mapangal kanna US amasung Israel hairiba country asibu challenge tawrakpagi oiba khongthangsing urakli Hauji Iran hairiba country asigi mathakta nuclear weapon ga mari leinena IAEA amasung United Nations gi maikei gi thamjilakliba sanctions sing asibu handokhanabagi damakta Russia amasung China gi maikei gi yamna kanna honarakli country hum asigi oina punsilaba matungda United Nations da Chithi ama tharaba matungda hauji Iran hairiba country sigi mathakta leiriba athingmasing asi lauthoknabagi damakta wafamsing phongdokpaga loinana international gi oina leiriba nuclear weapons sing nuclear energy sing yengsinaba leiriba IAEA hairiba organization asidasu Russia amasung China hairiba country sigi maikei ri yamna kanba pressure sing tawduna Iran da leiriba athingmasing lauthoknabagi damakta hauji yamna kanna changsilaklibani Nakalam Romdan House Caribbean region gi oina leiriba USA amasung Venezuela gi oina leiriba conflict asida US President Donald Trump gi maikei gi lepalitna jahaz ki ama thugaiduna miui ki ama halaba matung asida yamna chawba khongthang ama soiduna lakpa yare haibi gi oiba warning sing adumak lepalitna phongdogli matang asida yamna kiningai gi oiba wafum ama haiba taragadi hauji USA gi oina lengak pairiba senator amagi maikei digi karigumba mahakna Venezuela ki lusingba asi oiramba taragadi mahak asi China da natragana Russia da chatuna lot thagani maramdi hauji Venezuela hairiba country asida yamna chawba manungdagi oigera mapandagi oigera yamna chawba thabak khara uba fangada ure haibagi oiba wafam sing phongdokhibasu aikoina damak thengnare Masigumlaba matam asida Venezuela hairiba leba asigi manungda CIA ga mari leinabani haiba miyosing phaba ngambagi oiba makogi mathakda thabak kaya ama chathanabagi damak tohanaramle haibagi oiba wafam singsu adumak thoraklibani Masigumlaba matam asida USA gi maikei gi lepalaitana thajilakliba kusukolai asi Venezuela gi oina manak nakpa mafam singda tapna sangsilakpagi oiba thodok sing thokli yamna anauba pau amakakta US gi oiba B2 bomber sing Venezuela tamna paisilakpagi oiba wafam sing leiri Hauji leiriba conflict asi mafam swaida leiba atopa country singa su lepalaitana mari leinarakli hauji USA gi maikei ri thajilakliba warship amasu makhal makha kya gi oiba larmi sing asi Venezuela ga thangnaduna leiriba yamna piklaba Island nation oiriba Trinidad amasung Tobago hairiba country asina US gi oiba lanmising leihalli makhoi gi oiba warship changali haibi gi oiba wahau matam kuinadi chanarakraba Venezuela amasung Trinidad amasung Tobago hairiba country ni sigi oiba energy deal maru oina gas gi oiba deal abakak Venezuela lenga ki maikei cancel tawbi gi oiba wafam su thorakli matang asi